Babagi JNU da. Babagi JNU da thabal lao baba da invite tawrokpa. Adu yawba chatlugi ge mayam. Mi je thajadana yam lakpai wane. Adu do akoina babu oidradi natra. Akoina babu oibibadu mayam puning thogapagi yengbo ni satoi. Hai mayam khurumjari mayam kamdaunarige mayam aidi punimaje grahan lae habduda grahan lakpa loraga oina khurumjare ado mayam khanghaudana aisena aige gift haitare ko yausanggi surprise gift tawbire aiju khangde tharakani du khangude bako asmai tawdani yausanggi phanek pi ichanupi gi ga aigi ga thabire ado aidi khanghaudre ado koi tamo chana thabak halakpada post gi thare en haraga tan halakpaga chanana pusan bire haitare ado ichena pibirakpagi aisu si ngasidi thabangi ichanupi su ngak yahon boyna yenghalurage tawbane ado JNU da laye thaban se do mayam sum yengmina se matek hapkacharake sum ngak yam nungai ichena smaina thabirakpa se thank you iche aigi hek iche apopinani ko thabira ise ado mayam sum yengmina si ko makhata bado sum ucherake yausanggi thabal oina sum ngasidi blog oina macham semjabane ado mayam sum support tawbiro ko asidi yausanggi thabal yengba chaluduine JNU da adi mamamcha yong kiri Ada mami ko thabal yengda bida ko jo dore thabal thabak su kar chinba digi angangi exam u kariyo blog ka kai thagat pangamdre mami marak ta sumana khaga kumai gumba lakpada khaga thagat panatna ko jo thabal dore ba ko jo thabal dore ya baba dang Daddy we can also see that people are doing thabal yes and we can also join yeah you can also join mami also last time also you mami di chongoi da angang mayam gi ahan akhoi gi nate isa singna isa inau singna chongbodo adu do akhoi na babu oidradi natra akhoi na babu oibibadu mayam puning thogapagi yengbo ni satoi babu yaudradi kumai sinu ngai ponte adu na akhoi yengbi bali chatliba maru edi akhoi ne ba ado mayam blog su toina thagat pangamdre sumaina lakpa akhoi gi oiba kitang kai haitare ko chakoba edegi moinu edegi yausang sumkanda sum hapjara ke mayam sum support tawbiro ado sum yengmina se bako mate kamai tawbono do sum ujara ke bako horen dawraga mayam mulage si kan loshille chasu si loshalli mama tawbina pirak pa to ngang la pa dana ko ju khangande mama pokna are tharaga surprise ne na mama tawbina Harak na rame, ado ngarang nung ay no official lang po call tawre aduga delivery lae na dumana taw na yung semay ki kano na sina magi jam panet ani sige purit sina sina magi pi or male what is that ano ka nang pirok pa hayro na do binapili mayam hayro mama to binapili mayam thank you mama chobi ay blog si yengadi ay blog Kayingadi. Thank you yengko ay thaban Thank you yengko ay thabang chongdoi ni mama chobi nang yengo ko mama chobi nang yengko mayam su yengo aina chongbodo subscribe chu tawo Fazaradi like comment subscribe to solo Fazaradi like comment subscribe to solo ay sila kige adugo dora ko ujarake ay sila kige alorga ujarake Kira di yang hai dam. Loire mayam yaurakan da ujarake be masu setpa loire de aisu smaina setselle. Mayam phajar be mo phane ka phiga do. Sid leire hai petang lap na salaga ina ke. Aina masu si yam pamjare. Sum isagi bitta sum angang sing isa inau sing haurei sing gi bitta sum satpane adigi sima pan da sum leibani na ko sum bada ngahang yaudra di thoktradi na khoise thuraje na tawbane do yauraka na sum mathang sum ujarake be masu mapana khub tongjan bi daga leire ade aisu loire ade sum yausang do thaban chong do moi sidadi sida JNU sidadi yausang hobonu mi che smaina dum chonge bako aduna exam manung su tari ne to exam se nongma leraga chapne ba dun ngasidi ngarang tharre ngasi mu lere hayang sum leigini ba ko aduga nungala ga satoi ne ba aduna sum
ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯔꯁꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯗꯧ ꯃꯍꯨꯠꯇꯥꯅ ꯇꯧꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯝ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯏꯚꯦꯟꯠꯀꯨꯝꯕ ꯂꯩꯕ ꯃꯇꯝꯗ ꯑꯩ ꯕ꯭ꯂꯣꯛ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧ ꯍꯦꯄꯤ ꯌꯥꯎꯁꯪ ꯍꯦꯄꯤ ꯌꯥꯎꯁꯪ ꯇꯨ ꯑꯣꯜ Happy Yosing to all. ꯀꯩꯅꯣ ꯍꯥꯏꯅꯤꯡꯉꯤꯗꯣ ꯍꯥꯏꯔꯣ ꯂꯥꯛꯑꯣ Bio. ꯀꯩꯅꯣ I'm just doing it. ꯎꯔꯤꯁꯤꯗꯤ I'm gonna look down. ꯅꯪꯅ ꯆꯠꯀꯗꯧꯕꯅꯤ ꯅꯪꯅ ꯍꯥꯏꯐꯦꯠ ꯆꯠꯂꯣ ꯃꯅꯤꯡ ꯍꯜꯂꯣ ꯃꯅꯤꯡ ꯆꯠꯂꯣ ꯑꯁ ꯃꯌꯥꯝ ꯐꯖꯔꯕ ꯌꯦꯡꯉꯣ ꯏꯆꯥꯒꯤꯁꯨ ꯃꯃꯥꯏꯕꯣꯛꯅ ꯃꯃꯥꯕꯣꯛꯅ ꯄꯤꯔꯛꯄꯅꯦ ꯁꯔꯄ꯭ꯔꯥꯏꯖꯀꯤ ꯌꯥꯎꯁꯪꯒꯤ ꯒꯤꯐꯅꯦꯅ ꯏꯃꯥ ꯏꯆꯥꯒꯤ ꯑꯗꯣ ꯃꯌꯥꯝ ꯌꯧꯔꯒ ꯁꯨꯝ ꯎꯠꯂꯛꯆꯒꯦꯀꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯏꯆꯥꯅꯨꯄꯤꯅ ꯆꯣꯡꯕꯁꯤꯁꯨ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯃꯥꯒꯤ ꯕꯤꯠꯇꯅꯦ ꯆꯠꯂꯤ JNU ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯦ ꯊꯥꯕꯜ ꯌꯦꯡꯕ ꯂꯥꯛꯑꯝꯕꯅꯦ ꯃꯌꯥꯝ ꯅꯨꯃꯤꯗꯥꯡꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯑꯌꯨꯛ-ꯅꯨꯡꯊꯤꯟꯗꯗꯤ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯌꯧꯗꯣꯔꯦ ꯌꯦꯡꯃꯤꯟꯅꯁꯦ ꯌꯧꯔꯦ ꯃꯌꯥꯝ ꯃꯤꯁꯦ ꯌꯥꯝ ꯂꯥꯛ ꯂꯩꯔꯝꯃꯦ ꯌꯥꯝ ꯆꯪꯖ ꯊꯥꯕꯜ ꯃꯐꯝ ꯌꯧꯔꯦꯀꯣ ꯃꯌꯥꯝ ꯃꯤꯗꯤ ꯑꯝꯇꯕꯨ ꯂꯥꯛꯑꯝꯗ꯭ꯔꯤ 여러봐 여러봐 ꯀꯔꯤꯒꯨꯝꯕ ꯈꯠꯅꯕ ꯆꯩꯅꯕ ꯌꯥꯎꯔꯕꯗꯤ ꯌꯥꯝ ꯆꯪꯕꯗꯤ ꯌꯥꯗꯦ ꯃꯥꯜꯂꯦ ꯊꯥꯕꯜ ꯑꯃꯠꯇ ꯁꯤꯟꯕ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡꯅ ꯁꯍꯣꯖꯣꯛ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯊꯥꯕꯜ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯊꯥꯕꯜ ꯑꯁꯤ ꯃꯤꯅꯤꯠ 5ꯗꯪ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥꯕꯜ ꯍꯧ ꯐꯣꯇꯣ ꯑꯝꯇꯪ ꯅꯝꯕꯤꯌꯨꯁꯦ 이리자 분홍호후 구름자리 무슨 가이 군나부자리 JNU기 파원세 마밍 안 ꯆꯠꯄꯅꯦ ꯑꯩꯈꯣꯏ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯛꯀꯗꯧꯔꯦ JNUꯒꯤ ꯐꯥꯕꯒꯤ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯁꯦ ꯁꯤ ꯉꯥꯛꯇꯅꯦ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯨ ꯌꯥꯝ ꯂꯩꯔꯤ ꯌꯨꯝꯗ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯨꯝꯒꯤ ꯍꯣꯡꯂꯛꯏꯕ ꯀꯨꯝꯍꯩ ꯍꯔꯥꯎꯁꯤꯡꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯕꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯩꯅ ꯁ꯭ꯄꯣꯔꯠꯁꯀꯤ ꯏꯅꯣꯒ꯭ꯔꯦꯠ ꯇꯧꯕ ꯆꯠꯄꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯩ ꯍꯦꯛ ꯔꯤꯃꯥꯏꯟ ꯇꯧꯖꯩ ꯃꯌꯥꯝꯁꯨ ꯀꯥꯎꯔꯝꯃꯣꯏ ꯑꯩꯁꯨ ꯀꯥꯎꯗꯦ ꯏꯔꯩꯆꯥ ꯀꯌꯥ ꯉꯁꯤ ꯐꯥꯎꯕ ꯃꯌꯨꯝ ꯃꯀꯩꯗ ꯍꯟꯖꯤꯟꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤ ꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯔꯤꯕ ꯐꯤꯕꯝꯅꯤ ꯏꯃꯥ ꯃꯅꯤꯄꯨꯔꯁꯤ ꯁꯣꯛꯑꯒ ꯄꯨꯟꯅꯅ ꯂꯩꯕ ꯅꯠꯇꯦ ꯀꯣꯐꯤꯟ ꯃꯅꯨꯡꯗ ꯀꯨ ꯃꯅꯨꯡꯗ ꯍꯥꯞꯄꯒ ꯈꯨꯝꯖꯤꯟꯒꯦꯅ ꯂꯥꯛꯅꯔꯛꯄꯒꯤ ꯁ꯭ꯇꯦꯖꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯀꯥꯎꯗꯕ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯒꯦꯔꯥ ꯁ꯭ꯄꯣꯔꯠꯁ ꯇꯧꯒꯦꯔꯥ ꯃꯁꯤꯒꯤ ꯀꯥꯎꯗꯅ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯍꯤꯡꯍꯧꯔꯤꯕ ꯃꯁꯤ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯧꯔꯣꯟꯅ ꯇꯧꯒꯗꯕ ꯏꯊꯧꯗꯥꯡ ꯑꯗꯨ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯊꯥꯕꯜ ꯄꯨꯡ 2 ꯃꯈꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯆꯣꯡꯕꯤꯌꯣ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯑꯇꯣꯞꯄ ꯂꯝꯒꯤ ꯐꯣꯔꯦꯟ ꯁ꯭ꯇꯨꯗꯦꯟꯗꯩ ꯀꯩꯗꯁꯨ ꯌꯥꯝ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯆꯣꯡꯕꯤꯌꯨ ꯍꯦꯄꯤ ꯌꯥꯎꯁꯪ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯌꯥꯎꯁꯪꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯌꯥꯝꯅ ꯃꯥꯡꯒꯣꯜꯗꯃꯛꯇ ꯊꯥꯕꯜꯒꯤꯃꯛꯇ ꯄꯤꯖꯕ ꯍꯥꯏꯇꯥꯔꯦ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯣ ꯆꯥꯈ꯭ꯔꯦꯗ ꯀꯩꯒꯤꯅꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯊꯦꯡꯕꯗꯨꯗ ꯂꯣꯏꯅꯃꯛ ꯆꯣꯡꯕ ꯍꯧꯅꯔꯝꯃꯗ꯭ꯔꯥꯅ ꯈꯟꯕꯅꯦ ꯑꯗꯣ ꯆꯣꯡꯕ ꯍꯧꯔꯝꯗ꯭ꯔꯤꯕꯀꯣ ꯄꯨꯡ 9:30 ꯇꯥꯔꯦꯕ ꯑꯩꯁꯦ ꯂꯥꯏꯊꯝꯃꯩ ꯀꯠꯂ ꯈꯣꯠꯂꯒ ꯒ꯭ꯔꯍꯟ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯇꯦꯅ ꯂꯥꯏꯊꯝꯃꯩ ꯀꯠꯄ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯠꯂꯁꯦꯅ ꯊꯦꯡꯅꯁꯨ ꯂꯥꯏꯊꯝꯃꯩꯒ ꯀꯠꯂꯦꯕ ꯗꯨꯛ ꯃꯩꯔꯥ ꯊꯥꯡꯀꯠꯄꯗꯣ ꯑꯗꯨꯐꯥꯎ ꯁꯤꯁꯦ ꯆꯣꯡꯉꯝꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯍꯣꯏꯅ ꯍꯥꯟꯅ ꯑꯉꯥꯡꯁꯤꯡ ꯍꯥꯟꯅ ꯍꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯍꯣꯏꯅ ꯍꯥꯟꯅ ꯃꯣꯏ ꯃꯁꯦꯟ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯦ ꯍꯥꯟꯅ ꯆꯣꯡꯕ ꯍꯧꯔꯁꯦꯅ ꯁꯦꯝ ꯁꯥꯔ ꯂꯩꯔꯝꯕꯗꯣ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯏꯆꯥꯅꯨꯄꯤꯒꯤ ꯁꯞꯄꯣꯔꯠ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠ ꯑꯣꯏꯅ ꯁꯨꯝ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣꯀꯣ
ꯁꯦ ꯄꯥꯏꯕꯤꯌꯨ ꯄꯥꯏꯕ ꯌꯥꯔꯦ ꯃꯤꯁꯦ ꯊꯥꯖꯗꯅ ꯌꯥꯝ ꯂꯥꯛꯄꯩ ꯋꯥꯅꯦ ꯃꯌꯥꯝꯁꯦ ꯁꯤꯗꯩꯁꯤꯗ ꯄꯣꯠ ꯌꯣꯟꯕ ꯑꯗꯒꯤ ꯑꯋꯥ ꯄꯣꯊꯥꯅꯕ ꯉꯥꯛ ꯊꯣꯛꯂꯛꯑ ꯆꯥꯅꯕꯒꯤꯗꯃꯛꯇ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯑꯦ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯃꯤ ꯌꯥꯝ ꯌꯥꯝꯃꯦ ꯊꯥꯖꯗꯅ ꯃꯌꯥꯝ ꯍꯜꯂꯛꯑꯦꯍꯦ ꯆꯍꯤ ꯑꯃꯒꯤ ꯌꯥꯎꯁꯪ ꯏꯆꯥ ꯐꯖꯅ ꯆꯣꯡꯊꯔꯦ ꯂꯩꯅꯥ ꯇꯤꯟꯅꯥ ꯂꯣꯏ ꯀꯣꯛꯑꯅꯤ ꯐꯤꯒ ꯂꯣꯏ ꯍꯥꯏꯖꯤꯜꯂ ꯆꯞꯁꯟꯒ꯭ꯔꯦ ꯃꯤꯁꯦ ꯆꯤꯟꯃꯟꯈꯤꯗꯅꯅꯦ ꯅꯝꯐꯝ ꯆꯥꯐꯝꯁꯨ ꯈꯪꯗꯦ ꯅꯝꯕꯨꯗꯤ ꯅꯝꯃꯛꯑꯦꯕꯀꯣ ꯑꯗ ꯈꯔ ꯅꯝꯗ ꯇꯧꯔꯦ ꯌꯥꯝ ꯀꯨꯏꯅ ꯁꯅꯨꯁꯨ ꯅꯝꯕꯤꯅꯨ ꯍꯥꯏ ꯑꯗꯨꯅ ꯃꯤꯁꯦ ꯆꯤꯟꯃꯟꯈꯤꯕꯒꯤ ꯃꯣꯏ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯅꯝꯕꯤꯒꯅꯣ ꯈꯣꯠꯄꯤꯒꯅꯣ ꯏꯆꯥꯒꯤ ꯔꯤꯂꯣꯏ ꯀꯩꯕꯣꯏ ꯇꯧꯔ ꯅꯝꯕꯤꯌꯣꯅ ꯍꯥꯏꯌꯦ ꯑꯗꯩ ꯃꯇꯦꯛ ꯃꯇꯦꯛ ꯑꯣꯏꯅ ꯅꯝꯖꯔꯦ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯉꯥꯏꯍꯥꯛ ꯆꯠꯂꯨꯕꯒꯤ ꯌꯧꯔꯦ ꯍꯥꯏꯕꯗꯨꯃꯒꯤ ꯁꯨꯝ ꯅꯝꯖꯕꯅꯦ ꯌꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯕ꯭ꯂꯣꯛꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯇꯣꯞꯄ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯑꯇꯣꯞꯄ ꯂꯩꯕ ꯀꯥꯟꯗ ꯁꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯦꯡꯕꯤꯌꯨ